Ngasi yupung tara mathoy makhairom tarakpada kangchup chingthaktage sniper rifle yaungna apaba makhalgi khutlai sizinaduna kuki terrorist singna tampakta bomb amadi nongmai marugi nong haitharakpadagi police commando ani maitei khungakpa manga sokle haina kangchupki lanfam manaktagi aikhogi paumina pirakpa pau amana haire Kuki terrorist singna ngasi ayuktagi hauna kangchupki chingthakta amadi singda manakta movement tauba ubadagi soidana landaba hauraklagani haina manak nakpa khungi khunja singna chingnaringai jairakta kuki terrorist singna nongmai kapa haurakibani haire hojik pawasi Pizaringai mikop asidasu kuki terrorist singna nongmai amadi bomb kaptuna landarakpada tampaki khun sing amadi miyam ngaknaba state force personnel sing amadi khun ngakpa volunteer singna khut handuna akan mamongda kapnari hairi terrorist singna landarakpada soklaba miyoi sing adudi Imphal West ki Moirangkhomdagi Sorokaibam bungcha chahi kuntramari Kangchuptagi Leichongbam abemcha chahi kuntranipani Atay asokpa sing masak khangnaba hotnari asokpa khara Imphal gi Raj Medicity da pukhatkre hairi Kangchupta kuki terrorist singna nongmai kaptuna landarak tringai da mafam aduda Churachandpur dagi nupi ani yaungna miyoi manga Kangchup road ta Kangpokpi district ki area manungdagi lanthoklaga Imphal West district lomda bolero amada thausilakhe Army personnel singna bolero adu khamlaga wa hangbada loan fauna dabadagi army personnel sing aduna Kangchup police outpost ta pau pirakpadagi police team ama chatuna yenglubada Churachandpur dagi lakpa kuki sing ne haiba khangbangamkhe makoi Churachandpur dagi ching lambida Kangpokpi district ki 𝐾𝐓𝐓 khunda nupi haidokpa lakpani haiba khangbangamkhe makoi mangagi manungda chahi kunmapan lom suraba naha ama yawi Mahakna bolero adu thaurakpa oiramba yai atay nupa ani dudi ahal ngaktani asumna wa hangnaringai chairakta Kangchupki maira paibi sing amadi miyamna kuki lakle haiba tabadagi masing yamna thomzil laktuna kuki miyoi manga adu makhoida sinau Nahal mangkiba maitei naha aniga sinagadabani haina taksilakpadagi army na yakide Makoina police ta sinagani haina kanna yetnaki tanja aduda Assam Rifles amasung Kangpokpi police ki team singsu mapam aduda yoksilakhe yetna na maira paibi singna security force sing amadi police tagi kuki miyoi ahom namduna mullaga tonga na ngai hak thamki aduga Assam Rifles personnel singna miyoi ani Little Sad School manungda thamki Kaina thangda police amadi Assam Rifles na namduna maira paibi singna kwashillaga thamliba kuki ahom adu kallaga pukhi asumna kanna inaringaida kuki nupa ani khara asok apan nangki miyam tan khaina ba hotnabada nongmai round kaya ahangbada kapki Kangpokpi police na makhoi manga Kangpokpi da pukre hairi 𝐊𝐔𝐊𝐈